Hello ma'am, kanglay pakna yafare. Ma'am gidamakta mamangda aina kanuje akhoi huije pot puba takna gidamakta ahamada mayamda aina pot chikpaje hana takpigre. Hujik makha tarakpada aina mongonda amuk tambiduje karino haimatamda potsi si lairiba potsi akhoi puba muk tambiduineba. Puba tambibuje kamaina tambigadage haibadu mayamna hana pot puba adagi tambirau adagi takpirau na haibadu kamaina takadagi haibadu ai mayamda kanojiga ai sigi ai dogijiga aina pulapna kamana takadagi haibadu ai mayamdaju kanoga practice ka loinana mayamda ai takjarake aduga potsi ahamada akoina sigumba pot ama natraga any bottle ni khangde adomna available oiba haitare isagi manakta lebuje akoina kamain tawda thammani ama pairani pairam matungda akoina huijigi manak sidaida aina huije lobirani mamangda ai chikpa takhrabanina huji puwa muk takadoineba puwa ta matungda makhadagi potsai je amuk lokhatpa takadoineba aduna part se macha macha akoi taktragadi akoi kamain tawda mayam jingje gyan taroina ai handakna amuk pot puwa amuk takadoineba chikpa haigrabnina puwa takjarage mayam yengbiyo ahamada adongi huido oigi kanoda akoi side huije phamanba natragana akoi sumaina lehelani lehela matungda aina magi mamingje kaubirani jeki sumaina kauraga maje phajana phamalani ahobuda maje kamain tawda aingonde attention lainabugidamukta nangna any mana pamjaba posak ama reward ama mongonda ahamda pijabiyo pijar matungda di maje ingonda harauna mamaije to hairaga ingonda yengakaneba yenga abanina maje ingonda attention lairabnina mamangda aina CO takhrabaneba CO takraba posaknina huji aduda se CO good dog se CO yes si amatungda aina sije akoina nahak sumaina paibiraniba ba lengano paibiraga no paibiraga khidang nan si mathak khidang nanbiyo nanbira matungda maje si khidang toroga sumaina la chalsi yes sumaina pubiyo ba pubiba sum pubiba ado sumaina thadaba posakse sungya yade ko si anobani maje akhoi takpa hogda ngairibani adubu maje mate khara pubidamta maje reward piniba sumaina reward si piniba aduga maje akhoi haraptang sanhanba sum sanaba sum thadaba sum sanaba adagidi mon se chio chie hujik haire fajana sikwaje ade aina nanbini sana nanbira matungda sidaida aina ta mayamda khanganduije ngasaigido makhala thadari posakto thadana bidongta ai khutna longna bidongta sana tapna thado yes main thado haiba posakse natribo kamain tawda maje makhala thadaroi dabani haibodo ado mon takpi damneba haidi posi yongo sidaida ujigi posi amu khoina se sio just good dog se sio yes ado sije thadokpa yade ko sumaina thadokpa yade ngak lehelaba aduga matungda akoije pur chalaneba lo chale aduga maje si tawma tamda thadhan daba sumaina yes sumaina ngakta ngakon biya no thadhan bidaba sana no thadhan bidaba sumaina ngakta thambiba khutong thadokpa paiba aduga tapna thado yes good sumaina tawdana adi matungda reward pibiyo adongi huido posai puba sungchoi soidana mathanggi akoigi part ahum subada makhagi tarakpada amu ai makhada posai akoigi kari haitare lokhatnabogidamukta de kamaina take de pot sima poro habdo kamaina takadagi habdo mathanggi part ai sungchoi soidana tawjarake ngasigidi matang sida mayam ai kanoje video ji yengaga kanabra yengbiyo bye bye